ngasi September 15 dagi December 15 faoba tha ahum supna chathagadaba Atmanirbhar Bharat Sankalp campaign state asida su ngasi launch twkhre Prime Minister Narendra Modi gi ashanba mityeng amagi makhada chatharakpa thabak thoram shingi manung chana atopa state chingda sathabagum iramdam ashigi oinasu ishagi lamda shajaba pothok sing yariba makhai sijinaduna iromdom lepchaba ngamnaba honashi haina Atmanirbhar Bharat Sankalp abhiyan hairiba committee asigi convener Preso Simbrena Pongdorakli Wafam Asinga Sini Tiaipa Chutek Laiba Tambal Sanglen the Pangtokiba Pawi Mifamda Fongdokibani Mahakna Makatara Dunahai Prime Minister Narendra Modi na Lainga Asi Hek Pirapadagi Hona Ngashipawada Lamdam Asigi Miamgi Awaba Ubiduna Tongan Ba Scheme Kaya Ama Paikat Biduna campaign Kaya Ama Chathaduna Lakli Mahaki Asan Mityang Amagaloinana India the Pangliba Potok Sing Kutsem Lon Chatnabi culture sing mayam da khanghan nabani haiduna ima singna sajaba potok sing malem gi thakta pak channa khanghan duna lakli ishagi iramdam da ishana potok saba sajaba potok sing potok chaduna iromdom lepsa bangam naba honabada miyamna susaruk yabiu punna chatmina si haiki loinana manipur gi shu oiba manipur gi soil dagi potok tuna vocal for local haiba hiram shida miyam da su awareness pishi haiki Miamsi festival kudingi akoi pothok miamsi akoi lainare aduga laibire haraka akoi lomi singda semriba akoi gi sinmi singda akoi support tobise aduga miamsi akoi pothok iba miamsi akoi support tobire haraka akoi economically akoi sound waiba lamma winaba haibase akoi gi pandemi aduga ekoi ki eminent persons ekoi ki actor actress aduga ekoi ki talk show da yamna powerful mission gi so ekoi meeting lorkani when so ekoi da cooperation period ka masi kramai na ekoi popularize we ansira campaign sida moi meeting pan pangan sira ibsi masi so ekoi kanna ekoi chathagani